Kaisampa top lerak maning da leiba QK chicken ki proprietor ki machanupa maha ki dukan dagi ngarang numitang wairam pung taruk rom tarakpada lanmi ki firol setpa khulai matik chana paiba miyoi singna phaduna pukhare hairi sakhangdaba miyoi sing aduna phaduna pukhraba miyoi adude sagolban thingom lekai dagi soibam apabi ki machanupa soibam Rajiv chahi 36 Thazabaya Pau amagi matung inna QK chicken ki manak nakpa dukan ki CCTV footage da uba mami ki matung inna Rajiv na maha ki dukan da leiringai da registration number yaudaba gypsy gari ama maha ki dukan mapada khamlaga gypsy adugdagi khulai asangba paiba lanmi ki firol setpa miyoi ahum kumtharaktuna dukan da changlaglaga Rajiv po phaduna pokibane manak nakpa da leiba miyoi singna gari adu tanana ba khonabada khulai paiba sing aduna ki hallambadagi tanaba ngamdana Lehunake. Taudoga ki pau tabadagi Imphal Police Station ki team amana laktuna CCTV footage sing lokat kibaga loinana. Taudoga siga mari leinana case amasu lokat kre hairi.